अहानबदा मरुइबा पाउसिंग पिजरे मणिपुर की अपुनबगे सक्तम कैदंगोइदा काइहलोइ हाइना इंडिया के होम मिनिस्टर अमित शाहना थाजब पिरकले हाइना कोकोमीना फोंदोखरे यूनियन मिनिस्टर ना चुराचांदपुर चतुना CSO समदि तोंगान तोंगान लीडर सिंगा वारी सानखरे World Mitai Council Forum for Restoration of Peace Committee of Peaceful Coexistence Manipur CPCM Scheduled Tribe Demand Committee Amukonasu Union Home Minister Amit Shahaga unaduna wari sanakre Handak thokliba charang thokdok asiga mari leinana Kaching District ki manung chaliba Sugnu Amanhuk amasung Serauda mi lawthokpa amadi kanbagi thabak Army amadi Assam Rifles na changselli Amadi Manipur da hojik charang nabagi phibam thokliba sigi matangda mapalam gi media housing na lana pau sandokpa yaure haina boxer El Sarita Devi na phongdokre Mayam Kurum Jare, ELITETV Pau Mideng Tabiri Basing Bosana Hemam Nataram Nokchere, Miam the Mapungoiba E Pau Pizzering Mangoina COVID-19 Gamari Lenena, Lengak Napiriba, SOP Singak Nachepina Bakangajere, Miam Namatampumba the Mark Supiba, Kutsa Seng Hamtok Piba Amade, Mi Amaga Gimarakta Fitaru Club Nalebina Bakangajere. Masida Satana COVID-19 give vaccine Seng Matam Chana Kaptok Piduna, Lachadasi Bulan Teng Nabada Adom Sutaudang Lobio Hana ELITETV Magai Digi Miam da Piltozere. Hojik mapungoiba pau miyam da sandok na pizari Manipur ki apunbagi saktam kaidangwaida kaihalloi haina India ki Home Minister Amit Shahana thajaba pirakle haina kokomina phongdokre ngasi Union Home Minister unaruraba matungda uripokta leiba kokomi ki office ta pangthokhiba paumi singa unaba amada kokomi ki coordinator Jitendra Ningombana phongdokhibani Chief Minister Bangloda Union Minister ga unaba duda kokomi ki maikei dige tongan tongan bo wafam kaya marik chumna thamam ki haiba wafam Jitendra Ningombana phongdokhi appropriate measures for the protection of territorial and administrative integrity of Manipur. Adugani Subada, immediate abrogation of suspension of operations, SHU, with the Kuki militants under the umbrella of the United People Fronts, UPF, and Kuki National Organization, KNO, and protection of lives and properties of the innocent Meiteis village inhabited at the foothills of Imphal and the innocent people in the hill areas of Manipur. Immediate and effective counter-terrorist action to uproot the SHU and the non-SHU narco-terrorist aggressor in the Manipur to restore peace and normalcy. Immediate replacement of Assam Rifles from the Indo-Myanmar international border with other security forces like Border Security Force, BSF, etc. And also to follow roster deployment for every 6 months. Immediate compensation and rehabilitation of all the victims' family. Amaromda Kokomi ki media coordinator Somarendra na phongdokhibada Manipur gi apunbagi saktam kaidana ba honagani haiba achetpa thajaba piramke Kokomi gi maikei dagi su thajaba piram basing thabakta onthorakani haibagi achetpa thajaba le haiba wafam su phongdokhi ete koina tongan ba civil society kaya amasu unaki ai tane madu gimnungda Kokomi su saruk yakhibani badai ma thamamba wafam ji sai khoi gi Kokomi na Hamatham Kiba Wapum Karahaita, Manipur integrity Mutan Yamna, Yam Signaduna Nang Lemba, Adumudi Mark, Sunsoy to the Maduka Kariguma, Mapum Leroy, have a wapum Yamatazaba, Manipur integrity Muta, the man in Simbo Kaelo Abagi, Amna Bonli, by Amda Hermi Haitare, the Abana, Hogi Uki Militarana, separate and Mrs. Lama, Kango and Demand of Gudu, Maduki Mutanga Sumana Hypsi. Wapamdu, Kalam Tada, Kanabamusung,
ꯅꯩꯅꯕ ꯃꯊꯧ ꯇꯥꯗꯦ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯤꯌꯥꯝꯅ ꯃꯗꯨꯗ ꯅꯨꯡꯅꯥꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯤꯌꯥꯝꯗ ꯊꯝꯃꯝꯕꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯣꯃꯤꯇꯤꯁꯨ ꯊꯝꯃꯝꯃꯤ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯨ ꯊꯝꯃꯝꯃꯤ ꯍꯥꯏꯇꯥꯔꯦ Nakal Amaromda World Meetai Council Forum for Restoration of Peace, Committee of Peaceful Coexistence, Manipur, CPCM, Scheduled Tribe Demand Committee, Amuko Nasu, Union Home Minister Amit Sahaga Unaduna Wari Sanake, CM Secretary Tawari Sanaruraba Matung Thorakpada, Committee, Civil Society Organization Singi Representative Singi Maikai Degi Makoina, Fongdok Lamba Amadi, Home Minister Nathazaba Pirakpasing Sugai Nathamke. Matangsta Samaina Laiba Sudale Mayamsi, Mapalum Lapa, Myanmar Lapa Mayamna, Ayamba, Tapuxito, when I have Matanga, Opigi Matangi, Opigi Suzuki Matanda, Opigi Wafandi, Masi, Akoi, BJP, Suzuway, the woman of the Suzuway, Habama, Mayampan High, Manipuri, territory integrity, Madulian Tangani, Kahelwe had the Sisu, Habi, Manipuri territory integrity, Matangidi, Mana. BJP President wedding a National Nipani among the Hydro Lapani, Hydro Wapam Mosu, the territory intriguing Madame Katimana, Anita Kumba, Wapam de was a high hand by Hydro Madame, Madame, Kami, Adamana, Suspension operation, Subi Madansi, Akoina Madukana High, Kana Habakansta, Maduki Taptaba, Pakundi, Adu Madame Marka Inter Kumde. ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯝꯕ ꯄꯥꯎ ꯑꯩꯈꯣꯏ ꯋꯥꯐꯝꯗꯗꯤ ꯁꯨꯗꯤ ꯚꯣꯛ so long as ꯁꯨꯁꯤꯅ ꯆꯠꯅꯔꯤ ꯃꯈꯩꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟꯗ ꯊꯨꯒꯥꯏ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯏ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯤꯇꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯇꯝꯗ ꯁꯨꯒꯤ ꯀꯦꯗꯔꯁꯤꯅ ꯀꯗꯧꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ any condition da by hook any ꯑꯩꯈꯣꯏ ꯁꯤꯗ territorial integrity ꯑꯃꯁꯨꯡ administrative integrity ꯀꯥꯏꯕ ꯁꯨꯌꯥ ꯌꯥꯔꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏ compromise ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗ honorable home minister ꯅꯁꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯁꯜꯂꯛꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯨꯁꯜꯂꯛꯅꯕ ꯍꯣꯠꯅꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯕꯁꯤ ꯑꯂꯨ ꯇꯤꯜꯍꯧꯁꯨ ꯑꯁꯥꯡꯕꯤ ꯁꯦꯝꯕ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯊꯥꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯁꯥꯟꯇꯤ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯤꯔꯝ ꯑꯃꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ integrity ꯀꯥꯏ ꯄꯤꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕꯤꯔꯤ ꯃꯁꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯊꯥꯖꯕꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯃꯨꯛꯁꯨ ꯃꯦꯗꯥꯏ ꯊꯣꯛꯅꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯩ ꯃꯁꯤꯒꯤꯗꯃꯛꯇ ꯍꯔꯥꯎꯖꯩ ꯑꯗꯨꯒ honorable home ministerna ngasi aidi aikoi keno tawribasida aidi mahakna haibada aikoi thamoidadu hiksi bais leiba man mong ko central security force na tawrisida ujabu haija kanda mani bais leite madu aikoi biram burim ta masi se aikoi jam thula satayana ko se ko miyang ngaksen ge security pinana ba ko onagani haina ko thalo bibi ki masida kadai pho aikoi miyang se ko ngam no masi lag te apne tan ko honorable home minister na aikoi pili thado se ayam na ko thok bi ka do ma haib se ko miyang I Manipur nungsi hairade peace and harmony ki tamakta thabak tawminaba tawminase aduga athuba matamda Manipur state peace committee haina ama central government ki form tawraga it should be represented by all the respective of communities inclusive oiba adungba Manipur state peace committee ama leiba targa lei habse koina thami maramdi Manipur se multi ethnic group oijaba aduna sigumje toina dum thoe adu amu thoktaninga itamakta aikoi Manipur State Peace Committee ama thambio haibase aikoina taksen khare aduga amana hoji ichinau tampak to leiriba singso aikoina Forum for Restoration of Peace na thamjabadi hoji lan toriba thoriba mayam sidi police ama plan ama tawraga phajana tamna dum tawse lan tawe aidana imphal da akhoi swaida amaga yung mai thana ba threat tawnaba lambi da thoklaga gari mai thaba mi bu threat tawbasidi madudi akhoi landu akhoi serang na chakre madu please tobigunu haibase ichino tampak leiba mayam da su ching da leiba mayam da su Forum for Restoration of Peace na request tawjari appeal tawjari iching no ching da leiba mayam da su naga wegera kuki wegera hujigi janjara sida kaiba yaba aduga khana chenaba yaba karimata wa se adungbudu ngangbigunu problem create tobigunu haibse akhoi Forum for Restoration of Peace ki chap chana du de lepchai haujuji chathariba akhoi lalong mayam se kanbalan mayam se khudakta immediate lepira kanda masigi lan asi langam firan paibe yaroidaba bajeng firan paibe yaroidaba dumba lan amane na kambira kanda kana dagi ngamena chatori bno haibigi concept adu khala kanda akhoi khudimak pungin phathabira kanda santi puraknaba botnamina sai wakom se CPCM gi maike digi masa appeal antam tawjaw
ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯏꯕ ꯃꯔꯨꯑꯣꯏꯅ ꯆꯤꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯈꯣꯏꯁꯤꯅ ꯃꯁꯤꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ already 10 kilometer already fencing ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ 80 kilometer ꯈꯛꯀꯤ approval ꯃꯛꯁꯨ ꯃꯍꯥꯛꯅ ꯄꯤꯖꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯋꯥ ꯇꯥꯔꯤꯕ ꯔꯥꯁꯟ ꯑꯃꯁꯨꯡ ꯆꯦꯡ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯃꯁꯤ ꯂꯣꯏꯅ ꯊꯥꯔꯛꯅꯕꯒꯤ ꯃꯗꯨ ꯃꯍꯥꯛ ꯁꯤꯟꯖꯈ꯭ꯔꯦ ꯒꯦꯁ ꯁꯤꯂꯤꯟꯗꯔ 10,000 ꯃꯄꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯀꯅꯤ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯃꯁꯤ ꯀꯩꯅꯣꯒꯤ ꯅꯠꯇꯕ ꯏꯚꯦꯟ ꯗꯤꯂꯔ ꯊ꯭ꯔꯨꯗ ꯅꯠꯇꯕ ꯏꯚꯦꯟ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯒꯨꯝꯕ ꯃꯈꯣꯏ ꯑꯥꯎꯠꯂꯦꯠꯁꯀꯨꯝꯕ ꯍꯥꯡꯉꯒ ꯀꯔꯤꯒꯨꯝꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯍꯥꯡꯕ ꯁꯤꯂꯤꯟꯗꯔ ꯄꯨꯕꯤꯔꯛꯑꯁꯨꯀꯣ ꯑꯗꯨ ꯄꯩꯁꯥ ꯄꯤꯔꯒꯁꯨ ꯂꯧꯕꯤꯕ ꯌꯥꯅꯤ पेट्रोल पंप हांगनबा असिगी महाक ऑलरेडी डायरेक्शन पीखरे असिगुम कया वफम हाइरे वर्ल्ड मिटे काउंसिल की ओइनदी एखोना थमजरमबदी होजिक होजिक कुकी मिलिटेंट्सना मिटेना असी अवाना मसी तहालिबसे मसी तमक्ता सुअसे मसी होजिक होजिक मसे स्क्रैप तोरगा मखोइसे केनो तोरबा ऑर्गेनाइजेशन आउटलॉ ऑर्गेनाइजेशन हाना डिक्लेयर तोबि हाइखि मथंगदा जुडिशियल इंक्वायरी मसी तोबिदुना मसी से कनाना मसी की मरुओइना कनाना मसी असुगुंबा वायलेंस से थोखन बनो अमसु सॉल्यूशन पोरकनबा मदु थमजगे अमसु नो पीस टॉक शांति की वफम कुकी इचिनिना ओबे यारोय करिगुंबा एखोगी सु लेरिबा मिलिटेंसी मथक्ता मखोइबु एक्शन लौद्रि भावदा शांति की वफम गांगबा जारोय मरमदी शांति की वफम हादोरकबदा पॉइंट्स लाकनी कंडीशंस लाकनी मखोइदि खुलाई पाना मपानदा होजिकसु चली करिगुंबा अदुगी मतांगदा अमुक मखोइना खुद हलकपगी मदुगुंबा वफम लई हाइबा यूनियन मिनिस्टर अमित शाह नंगसी इम्फाल के राज भवन अमदी सीएम सेक्रेटरीट मैतई के इमा इबेल मैरा पाइबी अमदी तोंगान तोंगान बा सीएसओ सिंगी लीडर सिंग यावना उनरमनबा मतुंगदा चुराचांदपुर दा चतुना मफम अदुगी मियामगसु उनदुना मखोइगा वारी वाताई सानकी यामलबा मियामना महापो चुराचांदपुर दा तरामना ओखी वारी सानकीबा दुदा तोंगान बा सेपरेट एडमिनिस्ट्रेशन अमगी मखादा लेजरगे हाइबा वाफम फोंदोकी हाइरी तुंगदा इम्फाल दा हलकलबा मतुंग ngasi numitang बीजेपी की लेरिबा एमएलए सिंगा उनदुना वारी सानकी मणिपुर सेपरेट एडमिनिस्ट्रेशन अनी थोप ओइथोक्लोई तोंगादा मियामना थाजबिगनो हाइना यूनियन होम मिनिस्टर अमित शाहना मियामगी मफमदा थाजबा पिरखरे हाइना नुपी कैथल सिनफम अमदी सक्तम कनबा लुपकी प्रेसिडेंट खेत्रेमियुम शांतिना फोंदोक्रे वाफम असे लमदम असेदा हौजिक ओइरिबा तंगदु लैतादबा सिगी मतांगदा गवर्नर दा पांगथोखिबा यूनियन होम मिनिस्टर अमित शाह बीजेपी स्पोक्सपर्सन संबित पात्रा अमदे यूनियन मिनिस्टर ऑफ स्टेट फॉर होम नित्यानंद रायगा नुपी ऑर्गेनाइजेशन तरेत अमदे ख्वारंबन कैथेल अहुमगे मियोइसिंग उनदुना वारी सानकिबा दुगी मतांगदा फोंदोखिबने शांतिना मखा ताना फोंदोखिबदा वारी सानकिबदुदा मणिपुरदा सु लेहनगनु एनआरसी खुदक्ता चनहलो मितैबु एसटी की लिस्ट चनहलो मणिपुर लैरिबा आर्मी मियामना याद्रे लौथोकपिरो अमदे नेशनल हाईवे दा बन ब्लॉकेट तौबा हंतोको हाइबा वाफम कया थमकी हाइरे मसिगी मतांगदा अमित शाह ना फोंदोकलंबदा थौदोक असिदा लेखिद्रबा इमुंग मनुंगदा लुपा लाख 10 गा लोइनना थबक अमा पीगनी पोचैगी ममल का हेना तांगलिबसि निमित निनी गी मनुंगदा हंतोक हनगनी नाकना निमकी येंगदुना अथुबा मतमदा लैबाक असि तंगदु लैताबा लैबा लैबाक अमा ओइनबा होनगनी निमित 30 फाउबकी मनुंगदा अमित शाह मणिपुर अमुक हन्ना लाक्तुना शांति पुरकनी हाइबा वाफम फोंदोकलमखि हाइरे मसीदा लमदम असिदा शांति लैबा लैबाक अमा ओइसे हाइरबदी मखोइना लेप्पा मतमदा इरांग लेपकनी हिरम खुदिंगमक्ता मैतै सिंगना हंदुना लाकपनी अदुमकपु चिंगा ताइनबा मफम सिंगदा युम कै मै थाबा अमदे मिहात मिपुन चथदुना लैरगा शांति पुरकपा यारोय मिचम मियाम कनगनी हाइना लाकलिबा रैपिड एक्शन फोर्सेस सिंगना कम्युनल ओइबा इरांग थोकनबा होनरे असिगुंबा कयासेना मणिपुरदा आर्मी की फजरबा सक्तम मसक थिहनले सीएम बिरेन फम थादोकपा यारोय मियामगिदमक थोकलबा मखोइना योट ओइना लैदुना मियामबु कनगदबनी लैरिबा लैंगाकलोय कयाना अमत ओइना पुनसिनदुना अकनबा फिरेप अमा लेपतुना लैबाक असि कन्नबा थबक लौखत हनिंगबगी अपांबा फोंदोखि कनी हेना लाइब मोइना ओंजलगा अखोइदा अटैक तौबसे मसिमा अखोइ सुक्या यारो हैबसिमा हाइरे अदुगा ममांगदा सुगी मिलिटियन कुकीना लैरिबा सिदा मतमदुदा इगिबा खुलाई असुक फंगे कादर असुक लई हाइबसे मतमदुदा पाइगिबा नोंमैसिंगदो मोइना हुजिक पुथोरैबा स्टेप परगासि याउब्रा मसि चेक तौबियो सिबो हाइ अमित शाहदा अखोइ पेंदे मोइना पुथोरैबा नोंमैजे हौजिक इंडियन आर्मी एमना वार मफमदा काप नोंमैदु गाक्ता पाइरगा लेरबनिना अखोइना नाउरिगा थिंगनबा ngамरoi मसि अथुबा मतमदा लौथोक बिउ मोइ थाजद्रे हाइबसिमा हाइरे अदु माना हाइ अमित शाहना हाइरकपसे
yamna sire nakallanina akoi meitaina yamna sidre kukina yamna sire aduna hojingmak nabat heta loisanabagi wafam sidaida akoi atuba matamda wari sanabagi tungjang jangchale ngarang nungdangdagi mifam phame lupa asibada lupa laktara thaba ama piba si ahamba si waret lore aduga hojing akoi keno da chakani kangpopi chakani sorsambur chakani moi yese so mayam wari sanaru gini aduga akoi imai bil mayamna economic blockade na maram oraga wari ba mayam singse tu desh gi manung da soidana maki hang to kanda hanagi ahongba mamanda phanghangani sigida makta kaimta waganu haidai do Manipur da separate administrative ama leiba haibase kari ta oiroi da thabakni sigida makta pungning da sangka leibiganu thaja biganu tonga thaja biganu kaita tawroi haibase ma haire okay adagi NRC matang se koina yang kanna haibase NRC se 3 month ki mamangda state government ama chigi ai ba che thoktana haugrabani committee semgrabani aduna Assam Nagaland Manipur mid ki adagi akoi gi khubi ki print tawraga masi chapchana masi thabak lokhatkani haibadugi wafam do thamai Mantri Pukrida Laiba IGAR South ke Assam Rifles singna thokliba irang asige daita pumba pufam thoke KNA amasung KNO Myanmar gi terrorist ama oina hauraklabaso Manipur da Assam Rifles na protection pibadagi sakti laiba hengat khibani haina Indigenous Peoples Front Manipur ge advisor Jagat Thaudam na phongdorakle Wafam asing ase Manipur Press Club ta paugi mifam amada phongdokhibani mahakna makha taraduna KNA KNO asi Myanmar gi terrorist outfit amani makhoi ba Assam Rifles singna ngak seduna Manipur da thamlakpana ngasigi miyam sakti leiba olakpani tha asigi me ahumdagi haurakhiba irang adudasu Manipur lainga ki maikaidagi irang laksinaba khudakta pikhiba SOS Central Force singna thausadabana ngasigi irang asi lakhibani Mapandagi narol da changlaktuna chingda popi thazeliba khudingmak Assam Rifles na khangna tumina leibani pumna makasina ngasi haurakliba narco terrorism ki ihau asigi daita Assam Rifles singna lofam thok e Manipur da lakliba Home Minister masa khangnaba Chief Minister Secretariat ki khothangda memorandum pisin krahaina makna makhata ki Manipur ki whole crisis tholiba mayam singse Assam Rifle na mateng pangaga kamai toba kuki militant singna Makoida drug ki paisa pairakpa poppy cultivation dagi opium production dagi mayam khangibra Mizoram se hojik poppy cultivation takatna thaleram haidok tabani phada bani hojik mayam hekdi UN ki documents yengbiu Chin Hill se na khoi ga nangna riba somdagi mayam changchile illegal migrants immigrants mayam changchile hariba jaga jing je hojik se khoi sidai sida poppy thabagi sang yam hengalabani opium sungbagi Makogi adu capacity yam hengalabani mayam ama informally haiba mayam ama khak leidi imphal dagi har mayam changhi tholakpada nongmai ngakta puthora tholai there are so many illegal weapons mayam ama ne sing the side release mayam singchina kasai hojik lakpa kan the drug ki paisa masigi drug smuggling mayam singje under the protection haiba yare full knowledge of the Assam Rifles mayam singchina Nasagi knowledge sing Torakanda, Mokoi growth Torokpa, Pasha Pirakpa. Adegidi Mokogi Hujisu, Golden Triangle, say, a Koisona and Myanmar on the ship Tobagi, Adugumbi Mayam Sing Lakanda, Sidaki drug Mayam Sing, India Pumbaji, not only India, Pritibi Pumbaji, Sandoki Yavagatum, Root Amoina, Yamna Indian states, the Yam soft over Madumba Amawoina Tingadana, Madugi, Madu Torana. Hosik lady sing say, Sumba. Samai to na akoi sidai za drug ki oiba Manipur da leiragadi akoi samai to na drug si akoi makhata na to we aroi ngasai hai Mizoram da kemta pharat te ngarang nan Mizoram da drug phara me habi ngakta ni phagale Karigumba Center na Manipur gi apun bagi sakta masibu thogai na bahona raklabadi MLA gi fam masifoba thadoktuna lamda masigi integrity ase kai be yaroi haiduna miyam ga lunne na thabak tawgani haina wabagai ase ki MLA Dr. U Deven na phongdokre Wafamasi status da thokliba kanglup ki rang na maram oiduna wabagai esege tongan ba mafam singda hangba relief camp singda tengbang potlam sing pibagi thoramda haikibani relief camp ta leiriba mioi singa unaduna makoi gi awaba pawdam kaya taraba matungda MLA Deven na pawmi singda hai
State asida kuki khutlai paiba singna micham miyam da chatharakliba ka henba thong ase yamna laibak thibani loinana asigumba kuki khutlai paiba singna chatharakliba thong asida lengak asina kaidongnungda yengduna leiroi masigi chapchaba paukhumsu piba haure amaramda kuki furupna lamdam asidagi tonganba administration ama talaga Manipur gi apunba saktam thugainaba honarakliba se kaidongnungda oithokloidaba dimana mani loinana dimana sigi matangda karigumba center na lamdam asigi miyam gi apamba gi mayokta amadi Tanaramba Taudana Tabak Taurakladi, Mahak Masaso MLF, Gifamasi Fauba Tadoptuna, Miam Galonina Tabak Taugani. Adobo isu asigi matangda ngarang Manipur da tunglakiba Union Home Minister Amit Sahanasu, Furup Kuding Makna Yanagadaba Tabak Amasoidana Taurakani, Haibagi Tazabale, Lunana, Irang Asina Maram Oidana Wabagai Eseki Tongan Tongan Bamapum Sing the Hangba Relief Game Sing the Ladyba, Miamgi Matau Taba Sing Asisu, Mahaki Maike Digi Achangba Senfam Sing Putoptuna Mateng Panglagani Haiki. I shagi site di I mayamna koi mele mayam koi to tumile no haiba pandiba adu koi tumile mukti le jibate yari kai di koi sung ba thu ki irang asi koi karam lambi da lambi rom ko pi yana ba to da di koi khanja bani adubu mani adum ba koi gi thu ki ba thu asina maram oira kanda Manipur koi Manipuri gi adugum ba boundary amadi Manipur gi koi tista soka da ba la ko le ragadi ai sam MLA oi basi to kanda Pazamiam gi mang thakanda Manipur gi adugula Pazamiam hauliba ihosida ai mang thak sasage haiba ai thamjage aduga nakoi huji ai sagi saite jo ina khanjabada ai MLA oi bene na lude koi imale bang si kanbane na lu ai bise ai sagi phiribni mar baduna koi kugi Pazamiam da ai sagi saite gi ai khut ga haijabadi koi dumlaba imale ba ki dumta ai thoi thajage haiba wai Yumthong Kudingi case later by Yum Kudinga insurance Togbiraga license gun amamam PBO Haina. Imphal West ki Jila Parisat ki Upadhaksha L Bobina Fongdokre. Wafama Singasi Major Kodaleba Manipur Press Club Tapami Singa Unabama da Fongdokibani. Mahak Namakataraduna. Manipur Gimia Masidi Icham Cham Jabani. Isa Ngaktok Nabakut Laisu Laite Maramasina. Case later by Yumthong Kuding license gun PBG Ayabadu PBO Haike. Amaromda Imphal West ki mohut sinduna ngasi Chief Minister amadi BJP Manipur Pradesh ki State President ki khutangda Union Home Minister da memorandum ama pisinkrei memorandum aduda suda laiba kuki militants lokthoko NRC chana halu haibana chingba warol kaya yauri haina fongtokhe pura thoiba khudang maksi kari dagi thokpuno haibadu mayamna khangnar wafamni aduna kuki gi suje lokthokpi go haibani aduga loinana NRCG yamna thuna implement tawbiu achatna hanbiu haye aduga maroina aikoina matik chadaba haibasi kaino haiba matamda haujikti akoi prajami chamji icham chamna leibana aikoida karisu leite khulai leite aduna maram orakanda yumdong khudingi reasonable oiba case chena daba mioi khudimukta insurance ama aikoina tawre hairaga license loina issue tawbiu haibaje ai mayamda hainingni bapotu amicha jida akoi maram chaba mi singda Hariba licensing issue tawbiu haibaje aina number 3 da palli aduga number 4 dana maroina aikoigi patient harmony si hannagi lejarmiba punsi mahingda hanjannaba leibak macha tana punamak si kanana karide haubuno kuki gi chinau su mangai mitei gi chinau su mangai mina insellaga tawribra karino gyan tana masi thidok minaraga manghangraga Hanagi nungsi janana leiba Manipur ama purak na bokot na bada akhoi se gyan taminaba chummi haibo apamduga masida yumpham oiraga number 4 da hanagi punsida hanjan hanbiyo haibani maroina akhoi miyoiba si hingi haibadu mangai pun thawai khaktani hingiba yummai thadokpa haibaje loinamak mangi punsigi adugumlaba thabak tawge hairchu certificate kari kra loina mangraba miyoiba akhoi hingnabagi thawai puraga chelakpa akhoi se hingi haibadu mangai masigi damakta maroina relief camp da leriba chinau punamaki Mahagi mafam chaba mafam singda government arrangement tawbire hairaga hanagi punsida hanjanna bohotna bada yum kaina chingbasi mafam chana thambina ba haina request ama tawjaba Lamdam asida hozik oiriba Fibamasi Makatana Toktana Bahonabada Tongan Mafam Kayada Achat Awang Kaya check Tawbagi Tabak Chatare Masigi Manung Chana Sekmai Bazarda Su Miam Toklaptuna Achat Awang Sing check Tawki Hiramasigi Matangda Wangang Laduna Sekmai Dagi Kwairakpam Ongbi Purnimana Fongdo Kibada Hozik Oiriba Lamdamasigi Irang Asida Micham Miam Bungak Sen Gani Haina Lakliba Army Singna Makoina Tauroidaba Tabak Kayama Taurakpasi Dagi Achat Awang Sing check Tawbagi Tabakasi Paikat Lakpani Masida Natana Sekmai Ga Kul Loina Duna Leiba Kul Kaya Yum
kai mai tharakpa amade kihan khanganba tawrakpa sidagi ngakthoknaba miyam changduna honabani thokliba irang asida Imphal gi manung chanba lam kayana saruk yaduna irang asi athuba matamda loishinaba honare adumakpo Imphal gi mafam singda irang leiba sina chinga tainaba mafam khudong thiningai oiriba sida state forces ki award pakaya leiri maram asina Imphal gi mafam singda yariba makai irang thoktanaba appeal su tawrakhi curfew lock thok matamda curfew lock thok na curfew thugai raga khoi gi kaino mayam am la eba vehicle mayam am khoi highway ni khoi na ni na chu khang biramani highway si de khoi gi curfew ji thugai raga gari ji yam chat leba ko emergency gi doctor da chat pa khot pa khoi yam phajana thado khre adum adu na tabada yam na chingdaningai oiba moong da khoi chum thengna jalak pa hai tare sum thengna rak padagi khoi na moi gi check tawu kan da khoi na gai chini naw sing thengna ba yawi student thengna ba yawi adu bo khoi na yam na phajaba moong da cooperation kano tar request khoi na jana chalan ki aduga maru oina khoina athing ba piri sina khoi gi pot man gumba purak pa mal gumba purak pa se yamna tight oina tawraga purak pa yawe ba ko tight oina tawra purak pa se khoina for example cement gumba khoina thangkat pangam da ba pota yam section na cement yam section na pu ba ja khoi ngasi na an ba ni ngasi tengna ba ni ko smain taw ba sing ja khoina halan gi ba khoi di khoina kano taw dam ni Imphal lom da halan gi ba ko moina lak pa sigi kano che khoina da main taw bune dagi asat ok sida khoina chingna ningai oi ba mo ong da leiba coaching je ma khoi yenge thingye aduga halan gre moise aduga khoi gi side tagi phuba saiba ngang ba aduga any kind of violence ki ex apat ta sijina da am peaceful oina khoina sigi kano se dharana gi type ta chatha ngase Thobal district ki manung chanalaiba kiam sifai khong ahandi khondongbam laikai da kiam sifai gi maira pai bimiam na sinduna wakat mi famam famkre wakat mi famadu da sarukya ki biyama na fongdo kibada Union Home Minister Amit Saha laklingai sida thokliba irang ase athubada loishin bina ba honabiyo Hauzik Central Force sing lakliba singasina miyam gi mateng pangani hairaga dukan mai thabagi thawong ase kanana insil laga tawribano maitei miyam na sauriba se kuki khuding makta natte hanadagi nungsi chanana leminaraklaba kuki singda natte huran lanada changlakiba chin kuki singdubu haiki Pramarom dagi kuki terrorist mayam ama changa ibase masigi route check kat tawbiramu masigi kat tawna bo order tawbiramu mana leiringai sida ngasi heng sida order tawbiramu aduna masi karai dagi lakpa thongna no harga su haibasi leibani na su ju withdraw tawbiramu haijabani aduga amana aikhoigi ikhang ngawdana ngarang na handa lakpa paramilitary force na aikhoigi kaino na kabui gi jati na hamjab mapu oiba aduka nei duda muslim na phamba akhanna na adugi kaino du dei da chekon sidai da hamjab adugumba dukan amada attack tawrami base kana na injalaga live no haibase mase moi tasengna aikhoigi community marak sida khatna na ba sillaga lakone haibase ma mayek senge asigum si tawbiu adun tawbiganu aduna aikhoi masidai da khoi pamjade aikoi kaino sida India military force da di central force da khoi thajaba thamjade aduna makhoi se aikoi sida thajan birakanu Yambem apunba maira pai bi loop amadi yambem apunba loop anina sinduna ngase yairipok yambem laimangda miyamna wakat mifam chathakre go back foreigners Manipur da NRC athuba matamda chana halo Manipur thugai be yaroi Manipur gi apunba gi saktam kai be yaroi suspension of operation khudakta hando o haibana chingba placard sing pai ki amade wakat mifam loisila khola oina sulauki ngase gi wakat mifam adu da sarukya ki bi maira pai bi mutum premila na hai Manipur Imalaiba ki integrity kaihan bayaroi mai haurol dagi leijaraklaba Imalaiba ki apunba saktambo kainanaba silakliba kuki gi MLA tara athubada disqualify tawbiyo kuki militant singna loijing loya da laiba maitei gi yumkai mai tharakpa amade mioi kaya bo hatpa gi thawong asina maram oiraga mioi kaya lanjenarakle Manipur gi apunba gi saktam ngak nabo honabada yamna ware irang asi thama fazilaklaba phawbada leingakna tuminna leishinduna waroi sinama puraknaba honabirakta sit nungaitaba fawi athuba matamda India gi Union Home Minister amade Chief Minister Birena kuki militant singbo terrorist ni haina lauthokpiu amade laukhatfam thokpa sing laukhat piraga lamdam asida mahausa gi fibam athubada hanjin hanbiu haina Union Home Minister amade Chief Minister gi pungning chingsilake waro sina mata pujarak ta base akoi nupi lok sina yamna boy songna ngai jade koi ji yang ware hai thang dre tum ba cha ba khang dre hing nung tin nai dana koi yare chanti da dana punna je karam ba phiron da la ka da gi hai dana koi sukki mati wana khang jare aga huji la gi da koi honorable Home Minister Amit Saha ji na akoi gi tangju lai ta da ba koi khuna se gi misi mina ka ya thok gi ba
ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯑꯩꯈꯣꯏ ꯋꯥꯀꯔꯤ ꯐꯝꯃꯁꯦ ꯁꯤꯒꯤ ꯗꯤꯃꯥꯟ ꯑꯃꯅꯤꯗꯪ ꯑꯩꯈꯣꯏ ꯊꯥꯡꯒꯠꯆꯕꯅꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯍꯟꯕꯤꯒꯅꯨ ꯃꯁꯤꯕꯨ ꯀꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ MLA 10ꯁꯦ ꯈꯨꯗꯛꯇ ꯗꯤꯁꯃꯤꯁ ꯇꯧꯕꯤꯌꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯃꯤꯍꯥꯝ ꯃꯤꯄꯨꯟ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ Boxing World Champion Laisham Sarita Devi na haikre madudi hauzik Manipur da thokliba thodok ase tongan ba kanglup ani ki marakta thoklakpa thodokni masina Meitei Hindu natraga Christian sing marakta thokpa nate thawang asibu mapal gi media singna lan uhanna bahonare haina maral sirakli Imphal gi DIPR da paumi singa unaba mada lamdam ase ingna chikna lairamba lamdam asibu handaki thawang asina mipum khudingmaki pukning kaihale ayak isamakti sanaroi ama oina leijabanina sanaroi singi punsida asuki matik kaihale haiki Kuki terrorist singna chamjaraba iramdam asida leiriba khutlai paidaba micham kayada onsinduna nongmai kapsinba yummai thaduna amang ata kaya murum thokhan babu weightlifting gi Dhyanchan awardee L Anita Chanuna yaningdaba fongdokre Wafama singa se Major Khulda laiba Manipur Press Club ta paumi singa unaba amada fongdokibani Anita na makha taraduna Manipur gi damak achauba thaudang lauduna sanabaki lamda award kaya purakraba Manipur da laiba Meitei sanaroi pumna makna nungaitaba fongdokpaga lunina mapaldagi changlakpa kuki terrorist singna minungsi leitaba thawang kaya chatharibasi yaningde sanaroi ama oina Imphal amadi Manipur bu aduki matik nungsijai sarkar su thajaba thamjai Prime Minister amadi Home Minister na athubada irang asi loishingani haina adubu madugi ona tainabada matamasuk sangna chatharakpana misi mina hengatle Meitei di khutlai paidaba micham kayada onsilakpasi yengduna leithokloi Sugi kuki lalhauba singna machet thugaina bahonari maramasina khoisau naraba sanaroi singso imalai bakitamak khutta khutlai pairaga kuki terrorist ka chap chana thengnenaba firep lauduna leire haina mahakna makhata ki It is therefore we are earnestly drawing your good self kind attention for implementing points of our memorandum at an earliest in the interest of public. Your regards, L. Anita Sanu, myself, Dhyanchan awardee. Number 2, Padam Shri, Kunjarani Devi, Laisham Sarita Devi, Arjun awardee boxer. Number 4, Oinam Bembem Devi, Padam Shri, and Arjun awardee. Ngangom Sonia Sanu, Arjun awardee, Olympian. Mayang Lambam Bimoljit, Arjun awardee, Usu. Wahengpum Sana Chandharani, Arjun awardee, Usu. Yumnam Sana Toy, Arjun awardee, Usu. Lingwa Bon Susila, Judo Olympian, Mirabai Sanu, and boxing Suran Joy. I question us trying to Jere, I couldn't Hizari Basida, India Gomena, I could be Masamani Katna, problems at home solved to Biragadi. The weekend has a Kamota with Kadi, I couldn't Punjabi was India Gomena, I could respect on I could contribution to the PB was say, I could handle second I was say, I could length of a period of luxury. Tasina Haraga, Atuba Matamda, Tandu Laita, the Manipur, the Ladiva, situation, Atu Matamda, memorandum, Sita Pangare, Atu Matamda, Tandu Laita, Yamna Peace, Oiva Punsiama, Hanagi, Mahochaguna, Hanzilan View, Natragati, terrorist boot, Hangabak, Namnavagi, Damata, sportsman, sports person, Akochu, Kutakulai Paraga, Akoi Lantinagani, Habits, Saptana, State Taroga, Lai, Media, Tonga, Tamdari. Nakalamaramda Chief Minister Secretary ta memorandum so pisinki Chief Minister nangasi Union Home Minister ga unahanbagi thajabasu thamlaki memorandum aduda thokliba thodok asigi matangda iri warol sing adu tabidradi medal handokani haiba warol supalli Rajiv Gandhi, Arjun awardee, Padam Shri awardee mayam sina ngasi Mishaji na lakpa matamda ikhoju memorandum pisin janaba chacharubani ado oneban CM da kuthangda koina request tawjai Mishaji ji khoi amtang unajage yargati haidana koina CM da unajarure ado horen athengbada aikoi soidana Mishaji unanabagi permission pi na bai khoi request tawjari masi unarba matamja aikoina
ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯤꯁꯥꯁꯤꯡꯗ ꯋꯥꯔꯤ ꯁꯥꯖꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯡꯉꯤꯕ ꯁꯣꯂꯨꯁꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯍꯟꯖꯜꯂꯛꯗꯨꯅ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯁꯦ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯅ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯑꯌꯥꯕ ꯂꯧꯅꯕ ꯉꯥꯏꯖꯔꯤ ꯑꯃꯤꯠ ꯁꯥꯍꯖꯤꯒꯤ ꯎꯅꯅꯕꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯤ ꯑꯩꯈꯣꯏꯅ ꯁꯤꯑꯦꯝꯗ ꯁꯤꯑꯦꯝꯗ ꯄꯤꯔꯝꯃꯦ ꯑꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯃꯁꯥ ꯎꯅꯖ ꯑꯩꯈꯣꯏ ꯄꯤꯁꯤꯟꯖ ꯑꯃꯨꯛ ꯎꯅꯖꯒꯦꯅ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ Babina Diagnostics Manipurda ihan hanba oina ingsok 1934 da linkhatkhi masina awang nongpok bharatda yamna pak chawna miyoibagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana honajaba miyoibagi sebani khanna angamba thakta laibak thiraba ana ayek nanglaba kayagi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Miyamda Kanganjaba UNACO School Chanungda Security Force Lairibasi School Asiga Karimta Mari Lainajade Mapam Sida Security Force Thamba Pamba Pamdaba Haibasi Miyamna Lepiu Miyamgi Warip Aduda Ekoi Saguchay Luinana Atopa UNACO Gi School Singda Security Force Amapauba Laisilak Palate Miyamna Hozik Hauriba Iho Asi Manipur Kannanaba Oibana UNACO Group Su Miyamgi Iho Asida Saruk Yazari Kanghanjariba PRO UNACO School Chanung Break ki matungda mayambu taram nokchari makataba pausing mo bizari Imphal East amasung West ki oina hayeng ayuk pung mga dagi taramathoi fauba curfew komthokre Bishnupur gi su pung taramathoi da komthokre amaromda Imphal manung amasung masigi akoibada Indian Army thamgani haibagi lana pau sandok patare madu aranbani Manipur government ki ayaba yaudana Army thambagi wafam leite haina security advisor to CM Kuldip Singh na thadorokpa chirolamana khangalakli Kanglup anigi irang na maram moiraga Churachandpur gi mafam kayadagi lanjena Moirang Kendra gi MLA na achoba daita lauduna Kendra sigi manungda hangliba relief camp kunga humdoi da leiba riot victims singna demand kaya yawba memorandum ama Union Home Minister Amit Shah yaunaba Moirang Kendra gi MLA thongam santi gi khuthangda pisinkre Memorandum aduda hozik thokliba Kanglup ki irang asigi waroisin athubada pubirau relief camp ta leiriba sing masa masagi mafam chaba amada leihanbiu yumkai malchang kaya mangkraba singi compensation pibiu Manipur gi ngamkhai kaibe yaroi kuki militant singdagi su lauthoko haiba demand kaya su yauri Memorandum pisin balakhiba amana fongdokibada yumkai leitaba punsi mahing asida aikoi kayam kuina leikho haibano hanagi punsi mahing da halakna ba lengak asina sinbiu Moirang Kendra gi MLA na hona biduna lanjelakliba miyam asibo chaba thakpa watana ba hona bibagi damak mahak puthagadli Union Home Minister Amit Shah gi mafamda athuba matamda su lokthokpiu aikoi gi awaba si ubiu haina MLA da taksinke MLA Santina Fongdokibada miyamna pibiriba memorandum asi hojikmak soidana Honorable Home Minister amadi Manipur gi Chief Minister da yauhangani amadi leibak miyamna leplakpa warepta mahaksu lepli haike Sina Manipur gi apun masaktambo thugaina nabagi damta tolkiban la dugi ahanba
ꯂꯥꯟꯗꯨꯕꯨ ꯊꯦꯡꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯤ ꯂꯥꯟ ꯊꯦꯡꯅꯅꯕꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯑꯄꯥꯝꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯗꯤ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯃꯗꯨꯒꯤ ꯈꯣꯡꯐꯝꯗꯣ ꯑꯩ ꯀꯩꯗꯧꯉꯩꯁꯨ ꯍꯟꯕ ꯂꯩꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯩꯗꯧꯉꯩꯗꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯨꯒꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯑꯩ ꯋꯥꯁꯛꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯪꯖꯩ Peace Committee Lilong na silaga nga si Manipur gi apunbagi saktam kaiba yaroi lamdam asida tangdu laitaba phibam athuba matamda puraknaba India government na khudakta khut thingzilu haiba wakat sing taksinduna Lilong da masing yamlaba miyam na khongchat ama chatkrei tungda Peace Committee Lilong gi maikei di wakat sing yawba memorandum copy ama SDO Lilong gi khuthangda India gi Prime Minister ama song state asida hojik laktuna leiriba Home Minister da pisin krei ngasigi khongchat adu ki matangda Peace Committee Lilong gi convener MD Islahuddin Nahai Hauzik Oiriba Manipur gi tangdu laita da phiba masi athuba matamda center gi lengak pairiba luchingba singna khut thingzin biduna athuba matamda waroshin pobira u haina khongchat asi sinbani handaki irang asida kana gumba miyoi kharana toknga sandoktuna nungsi chanana leiminariba furup masal gi marakta yengthina basilakpabu mahakna yamna kanna yaningda ba phongdokki PCL gi maikei digi ngasi pisin khiba wakat cherola duda palliba maruoiba wakat singde Manipur gi apunbagi saktam hiram amata da kaibe yaroi irang asina maram oiraga lamdam asigi micha mayam ama hatlibasi khudakta lephallu amasung hauzik oiriba Manipur gi tangdu laita daba phiba masi athuba matamda center gi lengak pairi baluchingba singna khut thingzen biduna athuba matamda waroshin pubira u haiba asini Koina dabi sida demand tauribadi mahusagi Manipur gi nungsi sanaba se gaihan bayaroi Manipur gi territory integrity manghan bayaroi Manipur da misam prajagi adugum laba yum kaya ama mai sa aiba misam gi yum mai thaba se mase khudak ta lephan gadabani loina na misam hat pai koi puna makna lep kadabani aduga Manipur da azuk khumra awaba taraba matam masida Manipur gi damakta thokriba thogdo ase masigi si high power commission amana inquiry tawbibaga loinana ngasigi sigumna thogdo asigi matau karamna thokhibano haibado Manipur miyam khanghangadabani loinana shanti hanjil halakadabani haiba wafam kaya ngasigi dabi sida yauri ngasigi relay sida tongan civil society organizations intellectuals sing yauri loinana Manipur gi asigumna mai chakku matamda lilongda leiriba miyam punamana thamoi sokna awabado Madu Saruk Yari, Loina Kudakta Lepadabani, Masigi Awabase, Manipur dagi Manghangadabani Haiba, Dabi Yasi, Honorable Home Minister, Amasung Manipur Chief Minister, da Tamnana Bagita Makta, Nasigi, Mipamasi Taujabani. Tentha multiplex ground ngasi nungthil miyam gi oiba mifam pangthoktuna hojek thokliba kanglok ki rang asega mari leinana kuki militant sing thengnanaba tentha gi oiba lanmi semgat payawna warep kayamarum longminakre Tentha Jila Parisat Member KH Priyozit, Tentha Gram Panchayat ke Pradhan N Pradip Yauna, Tentha gi tongan ba club singi mihut sing amadi miyam ga lunena pangthokki ba mifam aduda lauki ba warep singdi India government amadi Manipur government anina Jun amma fawbagi manungda hana gumna tangdu laita ba punsi amada hanjilakna ba thabak thauram sing paikhatlaktrabadi Tentha da leidiba chahi 19 dagi nifu fawbagi manungda leiba youth singna kuki militant singa lan thengnana bagi damak sem saduna leire Naha singa si Tentha da leidiba ex servicemen singna training pinaba amade government da su matik chaba khutsu khulai pibinaba taksinba hauzik thokliba kanglop ki rang asiga iroine na mahausagi punsida hanjinbada thaudang launabagi damak Peace and Solidarity Committee Tentha haina mingthonba committee ama semba amasung Manipur gi apunbagi saktam kaiba yaroi kuki singi oiba tonganba homeland ama piba yaroi haiba warep sing asini Ngarang Sugunu area da kuki militant singa maitei civilian amadi state force singi apunba team ga chathakiba nakalani gi marakta thokkiba akanba nomai kapna bagi thodokta mafamadu da nomai na panduna leikidraba miyoi ani gi hakchang lokhat pangamkre atopa asiba hakchang kharadi lokthok pangamdana leidi taaduna leiriba asiba hakchang singa da maitei macha mari gi hakchang yauri aduga kuki militant singni chingnaba asiba hakchang kharasu taaduna leiri hairi Mafam aduda ngasisu turel wangma napatlomdagi numidang wairam pung mangarom taba aduda nongmai kapsilakpadagi nakalani gi maikaida hojiksu makhatana nongmai kapnari haiki
Thobal District ki tongan mafam singda Central Security Force thambigano haina tongan balanai lup singna Deputy Commissioner ge kuthangda wakat cherol kaya pisinkhre. Thobal District ki Wangkhem Kendra gi manungda leiba tongan balanai lup singna ngase Kiyam Babu Bazar da apunba mifam mafam duna warep kaya lauraba matungda demand mari yawa memorandum ama Thobal District ki kuthangda India ge Prime Minister, Home Minister, Manipur gi Chief Minister da pisinkhre. Demand sing adudi Wangkhem Kendra gi manungda Central Security Force thambidanaba Manipur dagi Central Security Force halanko suspension of order handoku haibana chingbani Nakalamaromda laisang themda leiba tonganba lanai lup singnasu laisang themda su Central Security Force thambiganu haina memorandum ama Deputy Commissioner Thobal da pisinkhre. Infal East ki manung chana leiba purai romba Nongpok Ingkol awang laikai dangase Nongpok Ingkol Pioneer Club amadi Leimarol Nupi Group ani na punna khutsam naraga Nongpok Ingkol Community Hall da miyam gi oiba wakat mifam kre wakat mifam aduda saruk yakibi Leimarol Nupi Group ki General Secretary athoibi thingnam na phongdorakpada makoi gi thangnaba khun lambulen da leiriba kuki ichininaw singna masa ngak thok chanabagi damak khutta khutlai pairaga aki akhang tawan basi yaningde makoi bu mafam chaba jaga amada puthokho amade chekon da leiriba RAF kangbuna micham gi dukan bu mai thaba amade mai thaba kanba chatluba singbu furakpa si nungaite makoi bu mafam adudagi lokthokko haike mahak na makha taraduna ngasi Union Home Minister Amit Sahana May 3 dagi haukiba aduda laikhidraba miyoi singi imungda thabak hapkani haina khanghalambado foreigner singda karigi thabak hapkadoribano makoibu amuk hana leihanba yaroi haina su makhata ke wakat mifam aduda remove sue don't help foreigner help we Indian self territorial integrity of Manipur haiba play card kaya season batana Manipur da NRC chana halu remove sue amade Manipur gi saktam kaibe yaroi haiba kholaw kaya su lauke. Suna taba community oiba haise akhoi Manipur akhoi gi leiriba leipak se akhoi gi India gi manung chana leiba Manipur haiba leipak sida tariba akhoi Manipur sida tariba se jat yam suna community suna leibani sai sida akhoi gi kuki khatanga leiri maitei khatanga leiba nate aduga jasuba naga kuki maitei pangal ado sugumba leipak sai sida akhoina kuki singna akhoida lan tar e adu tor e haise se kuki militant sing do ado akhoi yaningde kuki praja ga akhoi yeknaba kesu leite aduna kuki lan hoba terrorist singja si government na takthok piyo moi ga su thami je thambi ganu aduga moina chingmai kakthoga masai sida popi tharaga moina drug ki maramda moina tauningba mayam se tauba yaraktabagi masai sida moigi apamba mayam do phangaroi haibagi makta masida ona tainaba propaganda mayam tawrakanda mapanda news ta kaida khoi aranba paw mayam santoe moina ado masi aranba paw ngatani akhoina moida kasu thoina khoina tathiba tawba leite yam nungsina leiminaba adugumba kano ngatani jati ngatani ado hojik se moina ching kaktho kano taktho ga seisda popi thaba adagi foreigner mayam changa iba tawriba mayam se asi government na athu matam de NRC chana handuna moida yam thuna action je lokhat piyu aduga khoi gi leiminaiba praja mayam se apunba khoi gi ingna chikna panba khoi gi hanagi Manipur se si pami Manipur gi khoi kai be yaroi haiba Infal East ki manung chana leiba new chekonda ngasi pung 3:10 adu taba matamda sakhangdaba kharana saikhothang kauba miyoi amagi yummai tharamle thodok thokfamdagi fangba pawgi matungina yum aduda saikhothang magi machanupi amade masunupa makhoi ahum leibani makhoi ahumdi haukiba me mari dagi mayum thadokre masigi khudong chaba lauraga sakhangdaba miyoi kharana yum adu mai tharambani haike mai chaklaba matung minute 30 mak leiraga fire brigade laktuna kharadi kanke Nongpok Chinguthong Maitei Laikol Thalo Sipilok Seloi Lengmai Ching Infal Nongpok ta leiriba Panthaugi mayumda sakhangdaba singna nongmai kapsilamle Thaudoga singarang ahing nongyai pung 12 kontra tarakpa aduda mi chitpagi tanja lauraduna kapsilakpani hairi hairiba thaudoga sigi matangda ima laisam inat loisangi secretary ahibam medana phongdorakpada thaudoga si thoktingai mamangda haukiba tha sigi mangada mafam asida kuki sing
ꯆꯥꯛ ꯈꯥꯡꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯊꯝꯃꯤ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕꯅ ꯇꯣꯉꯥ ꯁꯟꯗꯣꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯂꯥꯛꯇꯨꯅ ꯊꯤꯕ ꯍꯨꯝꯈꯤ ꯀꯣꯟꯅꯊꯪꯗ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯚꯥꯞ ꯇꯥꯅꯍꯧꯗꯕꯗꯒꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯖꯔꯤꯕꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯁꯦꯝꯒꯤ ꯑꯣꯏꯕ ꯃꯦꯅꯦꯖꯤꯡ ꯀꯃꯤꯇꯤꯒꯤ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯀꯧꯖꯗꯨꯅ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯁꯄꯤꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯁꯨ ꯊꯥꯖꯔꯦ ꯂꯣꯏꯅꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯁꯦꯝꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯨꯝ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯃꯇꯝꯗ ꯈꯪꯍꯧꯗꯕ ꯊꯧꯗꯣꯛꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯣꯝꯗ ꯃꯥꯌꯣꯟꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯨꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯁꯨ ꯄꯥꯎꯗꯝꯖꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯁꯦꯝ ꯏꯅꯥ ꯂꯣꯏꯁꯪꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯄꯥꯝꯖꯕ ꯋꯥꯈꯜꯂꯣꯟꯗ ꯏꯃꯥ ꯂꯩꯁꯦꯝ ꯂꯩꯖꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯉꯁꯤ All Kongba Road United Clubs Organization amadi Chingtam Social Workers Union ga khut samnaraga ngasi Peace Rally ama Kongbadagi DC Porompat fawba chatkhre Peace Rally aduda Kongba amadi Bamon Kampugi miyamna rally aduda saruk yakhi amadi DC da memorandum su pisinki Rally aduda saruk yakhiba All Kongba Road United Clubs Organization ki convener Lenin Hirom na fongdorakpada Manipur gi saktam kai biaroi karigumba kai na bo honaraklabadi akan ba khongjang kaya changsilakani Mahak na makha taraduna handak Manipur government na laurakiba state force singda makoibu Manipur kanbada saruk yabagi khongthang adu yamna thagatli amadi laurakliba khongthang adu mangjongna na lauramlabadi faramgadabani haiki Manipur government ki side gi sinya tamyada koi gi nungti gi mai chaiba aduga awaba taraga koina kari haba tare pau I ngak taba kanda koina isada porok chaiba khamba ngamdabasi masi sum phawhallaga leirigai di irang ji tapthaba sunya yaroi nakal amadagi natraga amadagi soidana irang ji adum horakani maramduna government gi side gi koi gi chingya da nungti thoiba irang jing ji laksanna ba athuba mizarma khudakta lokhatbiyu aduga loinana kuki singa thamiba koi suspension of operation ji suji lokthoktrigai di irang ji sungai loire habasi khangbiraga koi karigumba Mari Lainaba Department Haidi Home Amadi Manipur Sarkar Badi koi center government na hariba suji lokthok taba taragadi akoi hariba suji lokthok anaba aduguma makhan makha kya gi khongjang akoi leptana changjan jagani state force singda Manipur government na pigi ba adugumba koi power si karigumba ngasi dagi numin tarani natraga mangani dang hena matam nganna haiba power si piram bi taragadi ngasi misimina henjaliba madi nungsina tabagi thak wangkha khiba singji kharadi choidana nemgani aibaji akoi chena thaje adubu masi thenga ju thengna lokhali basi yam thagali loina henna haiba si makha tana yamna chumba mongda mafam chaba jingda thajandana protect to winner basu henna niyom chumna makha tana simbiyu haina Curfew matam na ten ba na maram oiraga press ki ichinaw sing portray leibigi matam fangdaba sina maram oiraga ngarang Major Khulda leiba Manipur Press Club ta Economic and Resource Development Organization Manipur Onion Potato Freight Association amadi Bazar Trader ga khutsin naraga ahongba mamalda press ichinaw sing da fangankre Hiramasi matangda ERDO gi Secretary General Santa Nahakpam na fongdorakpada polam singasi fangalibagi maramdi curfew matam na 10 bagi press ki ichinaw singda thengnari ba awaba si kharada oiraba sukko kadra khan bagini haiki pizza ise atai gi nate khoi bazar mong da press na ichinaw sing che thabong mayam chat khot pa tawu da khoi bazar da curfew matam jam 10 manina poche leibagi matam phangda do khoina madu facilitate tawna ba na khoi bazar gi trader sing amadi Onion Potato Fried Union ne ERDO ne punjan jaraga masiki program se koina pangthok Ranjita Golmai General Secretary Kabui Mothers Association Manipur na hairi madude tha sigi ahumdagi lamdam masida thokhaning daba thodok ama thoglakpa si yamna laibak thiba amani loinana Kanglup ani gi marakta siguma thodok asi amuk hana thokhan bidana ba aikoi pumna makna amato oina hotna minarasi haina Kabui Mothers Association ge General Secretary Ranjita Golmai nangasi DIPR gi khuthang da pauzela si miyam da pirakli
oirakliba phibam ase kanglop ani gi marakta gyan tana hawdaba amadagi thokiba thawong amani chahi kayagi mamangdagi aikoi haibadi Manipur da leiminariba Manipuri Naga Maitai Pangal Kabui natraga Kuki amadi atai atopa kanglop kayaga hingminaduna lakli maram asina leibak asigini haina leiriba Prime Minister Home Minister singna kanglop ki irang asi thuna laksenaba honabigadabani masida natana mapalamda fongba pauche sing paulana fongan bagi thabak asi ngapthokadabani haiki ngarang Bangladesh ki Vanugas ki Sri Jagannath Akhra Naya Potonda Bangladesh ta leiriba Bangladesh Manipuri community singna Manipur da thokliba thokaningdaba irang amade asi ana thokliba awaba tariba miyamgi damak asigi matangda irang asi loisinduna ingna chikna hanagum nungsi chanana leinabagi damak lai khurumdana Stop Communal Violence Preserve Human Rights in Manipur haiba banner ki makhada wakat mifam kre wakat mifam madada saruk yakiba Bangladesh Kang Federation gi ex president Kaisa Monindro Singh hana haikibada Manipur da thokliba thodok asi athubada amade santi oina leinaba India government ta yaunaba aikoi Bangladesh ta leiba maitai miyam gi maikai dagi High Commissioner memorandum ama piduna thokhaningdaba thodok asi da meeting changbinaba haijaba chumgani haina fongdoke wakat mifam madada saruk yakiba Kaisa Monindro Singh na haikibada hauzik aikoi maitai macha sing asi punsinduna punna thabak tawwa matam oire haike Hauzik oiriba Manipur gi phibam asigi matangda Manipuri Students Association aso ngarang India gi Home Minister Amit Saha amadi Union Minister of State External Affairs and Education daso memorandum pisin kray pisin khiba memorandum asigi matangda MSAD gi General Secretary Rabisna Thiamna wafam kaya thamlakli Manipur Students Association of Delhi na warol manga yauba memorandum ama Union Home Minister Amit Saha ji ta kushina jakre Hujik oiriba Manipur ki film asida yingsin binabagi damak High Level Judicial Inquiry Committee ama form tawbigadabani maduga Manipur da khulai paidina Iran hiral laknaba shinliba singbu India government amasung Manipur government na hudakta lephanaba hotnahan bigadabani aduga phagi hana oiramba Manipur gi oiram film du da hanjalaknabagi damak miyam prata pulakna aduga loina na Manipur government amasung India government na shinaraga khuplam na hana yubam da halakminaba panaminate ELITETV News Channel asiki oina miyamna email gi khutangda ipau thabirakpa matamda email address info@elitv.in da thabiraknaba khanganjari masi dasnatana ELITETV da ipau fauna bagi oina phone number 9402890982 da ipau faubiraknaba khanganjari miyamna so ELITETV gi YouTube channel Facebook page Instagram amadi Twitter da so follow tobinaba khanganjari loisilakpada maroiba pausing mupizari Manipur gi apunbagi saktam kaidangwaida kaihaloi haina India gi Home Minister Amit Shah na thazaba pirakle haina kokomina fongdokre Union Minister na Churachandpur da chatuna si ASO samadi tongan ba leader singa warisana kre World Mitai Council Forum for Restoration of Peace Committee of Peaceful Coexistence Manipur CPCM Scheduled Tribe Demand Committee amukonasu Union Home Minister Amit Shah ga unaduna warisana kre Handak thokliba charang na bathodok asiga mari leina Kakching district ki manung chaliba Sugnu amasung Serauda mi lauthokpa amadi kanbagi thabak Army amadi Assam Rifles na changsele amadi Manipur da hojik charang nabagi fibam thokli basigi matang da mapalam gi media housing na lana pau sandokpa yaure haina boxer El Sarita Devi na fongdokre Ngasigi oina ELITETV na sandokcha pa Manipuri pau matang sa loisinjare midiyang tabiri basingbo amukahana krumjari